Namthak Touduna Pubikhiba Nupi macha ama Navi Mumbai dagi Kanba Ngamle amadi Chennaba fare. Namthak Touduna Pubikhiba Manipur dagi Nupi macha ama Thoubal District Police ki SDPO Gaurav Dograna luchingba amasung Thoubal Women Police ki Investigating Officer IO yauba team amana Mumbai Police ki matenga loinana Mumbai gi Uran Police Station gi manung chanba Navi Mumbai gi Jasai dagi Asok Angam yaudana Kanba Ngamle hairi. Nupi macha ama mangkhre haibagi wakat lakpaga loinana Thoubal District Police ki team aduna ngarang numit yungba matung pung 2 minute 45 rom tabada nupi macha adu kanba ngamkhibani. Thodok aduga mari leinana Posco A ki makhada FIR ama lokhatuna thigatpa haurakhibani. Paw asigi matung inna nupi macha adu Jiribam gi Dibong Khunaudagi Laisram Sanathoi Singha chahi 15 apokpa L Biramani kauba miyoi amana moithem Touduna pukhibani haiba wakat lakhi. Makhatana thijinbada hairiba miyoi adu maming lotpa oiramki. Mahak Jirighat Bagizat Part 1 dagi Abdul Manap Chowdhury apokpa Abdul Jabbar kauba miyoi amani haiba khangba ngamki. Chenariba Abdul Manap Chowdhury fagatpa ngamle amadi nupi macha adu tekta kaidana thambaga loinana medical examination pangthoklagani aduga chenariba miyoi adu Navi Mumbai gi magistrate ki mamangda puthoktuna transit demand lauthakre loinana Manipurda puthorakpagi ayaba fangle hairi. Makha taba logi oiba thabak thawaram sing loishillaba matungda Manipurda puthoraklagani hairi.